Personnel manga Nongmeina Kapkhre President Donald Trump na leibak aduta kuchumu bamiyoy ama sikhibagi marida chatharkiba hingsagi oiba protesting thingnabagi damak lanmi sizinagani haina achetpa wafam phongdokhraba matungda protest athabasingna nongmei kapsilaktuna yamdrabada US police manga Nongmeina Kapkhre hairi law enforcement officers singna tear gas amasung rubber bullets sing sizinaduna Trump na church amatamna lakpagi mawongda White House Rose Garden da leiringai cherakta demonstrators singna Los Angeles ta leiba mall sing mai thakhi amadi New York City gi store sing da lut tawkhi maduda natana St. Louis Missouri da police ka khut thoknakhi mafam aduda sokapan nangkhiba officer mari hospital da pukhatuna laikanakhi atopa police officer amasung Las Vegas Strip area da chathaba protest manungda Nongmeina Kapkhre Nevada gi governor step saisolak na phongdokhibada Las Vegas ta thokdok ani thokhi state na local enforcement ga I pau phongaduna oirakliba phibam adu makhata na yengsilli haikhi Trump masamak na African American ama kuchungawbo policeman amana Makhuna Namduna minute mapan lom thamlaga me kun manga da Hatkhibadagi thawongbu yaningdaba phongdoktuna achumba wayal chathagani haiba wafam thamkhi